amadi Kangpokpi da chatuna lamdamdugi miyamga unakre. Imphal dagi Churachampur Medical College ta MBBS tamba mahiroi sing safagada mafam amada sinbiduna mahi tamba fanganbiyo haina taksinkrei. Manipur ki Congress leader sing India ki President unaduna Manipur ki issue asi awang bathakta thigatpinaba taksinkrei. Amadi Imphal East amasung Imphal West ngasi ayuk pung 13 fauba curfew kopthoke. Korum jari, ELITETV Manipuri pau mi jeng tabiru punuma Rishikesh Naorem na taram nok jari. Miyam nama pungai ba I pau pi jengai ki mangwai na COVID-19 ngamari lain na lengang na piri ba SOP singak na capina ba kangan jari. Miyam nama tampung ba mak sopi ba kutsa seng na hamtok pi ba mati mi amaga ki merakta fit teruk lap na lebina ba kangan jari. Masih sunat na COVID-19 ke vaksin sing matam chana kaptok piduna lai cara sibu lanteng na bada adom su thaudang lopi haina. ELITETV ki mai ke degi miyam da apel tau jari. Hojing ma pungai ba pau miyam da santok na pi jari. Numit Marini ki Khongchata Manipur da laiba Bharat ki Home Minister Amit Shah na ngasi mahaki Manipur Khongchat ki humni subunumita More amasong Kangpokpi da chatuna mafam adugi miyam gi pukning wafam sing ngasi khangadori ngarang Imphal da Raj Bhavan amadi CM Secretariat Manipur gi nupi lusing wasing maira paibi civil society organization gi mihut sing tongan ba political party sing amadi BJP gi MLA sing unaki bagaloidina Churachampur da jungasi chatuna mafam aduda tongan ba leader sing CSO sing su unaki bani madugi matung tarakpada More da chatuna mafam adugi leader sing CSO sing unaraga ngasi wari sanaki bani kari akupa maron sanaki haiba khangba ngamdrabasu separate administration amaki wafam di demand toki hairi makata na Kangpokpi da satuna civil society organization sing leader sing unaduna wari sanaki ngasi humni zamanu mi fawda media da karigam wafam amata phongdokhiba leitri Chairak sida ngarang Churachampur da Amit Shah ga unabada aduda kuki furup ki MLA ahumsu saruk yakhe Paumi sing hangba wahangda hanagi DGP atuga hojikna Churachampur AC ki MLA LM Khauti na phongdokhibada separate administration makhada laiba ke firek hongba leite wafam asi Home Minister da hana da kisu khangan khrei ngarang su khangan ke amarom da kanagumba singna attack torok labadi aikoi su isa ngakthok chanabagi hak lei adumapu hojikti kari karamba firep laur kadage habadu Bharat lenga ke makotale haiki On the aspirations and the issues and expectations of our people, we have raised this demand collectively for separate administration, and we have gone to the press openly demanding for separate administration. We have met the Honorable Home Minister in Delhi collectively by the MLAs of our community, and now the ball is in the court of the government of India, and we hope some positive response will come out. Yes, definitely, as citizens of this country, we have the right to live, we have the right to property, we have the right to defense as per the law of the land. Yes. Imphal dagi Churachampur Medical College ta MBBS tamba ahan bachahi tamliba mahiro sing safagada mafam amada mahi tamanbiyu Churachampur da muhallaga mahi tambada khudong chagadaba mande haina mahiro singna phongdokrai wafam asing asi Manipur Press Club ta pangthokiba paumi singa unaba amada phongdokipni mahiroi thoiba kawba amana phongdokibada Churachampur da thokiba mahaki mamang maktada thokiba thodok sing adumak ningsing duna leiri maram asina mafam aduda amu hallaga mahi tamba haibasi safagadaba mande oirakliba fibam asi yenglaga athuba matamda Churachampur na taba topa mafam amada mahi tama fangan biyo haki. Go back to the Churachampur. There is no law. There is traumatized of the student near our hostel. They are burned down the
quarters, and we will not forget that incident, and that we get traumatized after that incident. Just now also we have traumatized, and we will not go back. And please, Sarkar, please government that arrange that we are adjust to that safer place, just like Impal, anything in Thawal also. Paumi singa unabadda mangal kawa mahiroi amanasu Churachandpur ke thaudo adu mahagi punsida khak kauba ngamlaroi makhatana mahi tamada pukning changadaba mande maramasina atuba matamda mafam ama simbiduna makhatana mahi tamba fanganbiu haiki Feeling that we will never go back to the place where laws are no influence, where even a medical student will be harmed. So we want to ask the government to arrange, since the 60 out of 100 students are from the valley, we want to study in the places where we feel safe, where our needs could be, our security is a priority things. So the only thing we want to propose to the government is please arrange in an area where laws are imposed, and I would like to study, or we love to study in those places. So why do you feel unsafe? Are there any atrocities meted out by the miscreants? During our stay in the hostel, we thought initially that our hostel was safe, but protesters and some armed people have come and encroached our area, and they have even taken a lot of our things, including our mobile phone. It has been also reported that our hostel has been partially robbed. That's why we don't feel safe now. Manipur Pradesh Congress Committee ki mihu sing yauna All India Congress Committee ki President Mallikarjun Luchingmati mamana Bharat ki President Draupadi Murmu ga unaduna memorandum pisin khibaga loinana Manipur da thokliba hingsa gi oiba thaudo asi awangba thakta thijina patak sankrai President Naruraba tungda Delhi da Paumi singuna ba aduda Manipur da hoji oiba asi BJP na sinba thawne haina National General Secretary Jairam Ramesh na phongtokhe Makhatana Lanjenar Pasingi Lokotpam Thokpa Thabak Sing Lokotpinaba Amadi Highway Thingliba Sing Hangdok Naba Atuba Matamda Thabak Lokot Kadabani Haina Su Taksinki Maitei Singi Yum Maithariba Mihat Mipun Chathariba Laipak Kangkhong Jaheliba Kuki Militant Singi Su Loktu Kuki Militant Sing Extremist Ni Loktu Haina India Lengakta Taksiladuna, Oinam Merapai Upon Balupna Sinduna, Bisnupur District, and Manung Chanba, Oinam Katil Dangarang. Numidang Atem of Fabo Wakan from Pamduna Kongjing Changsan Craig. Oinam Merapai upon Baluki advisor, Oinam Bimolana Fongokibada, Burmese Kuki Kiana, Naron, the Sangatuna, Chinkaya, Koktuna, Popi Tare, Siel Tale, Uria, Har, Tum Kaya Sare, Maduna, Environment Ki, Fibum Yamnatina, Sohalabani, Masigi Matakta, Maitei Singi Yum Kaya Mai Thaba, Mihat Mipun Chataribasini. Miyam si khangna India government na ko ki Burmese militants sing su thamliba si laktho waroisin pubiro maitai sing si ba loiraga waroisin poropakana de akhoi santi pami India na hana Manipur gi Cabo Valley Burma da pito khroba matong lemori basisu macet tanaba sinbigano haike Manipur se moigi kari yaw ki ba Manipur gi kanu se boundary se sabakanda kanana ngaki ke kanana saramge Manipur haiba sing tam se semam ba se Myanmar dai lakpa kuki sing na sarambra ba akoi gi ipa ipu sing na mathoi ka thokanda Manipur gi boundary se sarami bani Manipur gi lam se sarami bane ba aduga hojik mitop lai sing yam maram cha de ba moina khoi da tawri se akoi na kari lan ki baino ba Sarkana moigi tawam thokpa forest ki lam tak thokpam thoi hawa nungsi loin kaire adudagi moina popi thare sing ma loin kok thoe uwa cho bayan thole aduga urea mayam chaire thum mayam chaire adu mayam duna akoi da takthara kanda thumhi jen ba ising urea mahi mayam da akoi thak charaga environment loin ko kanda desert all kanda akoi zero hai bane ba indirectly akoi bu zero hai bane ba moina tawrise moi macha khatang paisa page moi macha khatang hinge moi macha khatang bot Kage, Aduga, a coibuna tamdaleva, a coibuna zero hibaneba, Adudi, a coyaro, a coisu baptai. Tomason, a coin, it's Elena, and a canoning that the Nasum Lairubadagi, Sakana, Pangjan, the Nasum Lairubadagi, a coin a sigi da Sazetari neba. Madame Chungchaza de, a coidang a sito ribada Saze, Madame Chungchaza de, a coi serious Sidokani, a coilam, Masira Makai Bayaro. Aduga Manipur the NRC Sanagadabani. Cookie militants in there, cookie militants in the Suse, Kakalaganda, Akoya Moise, extremism in a lot of
Megi tang kun mapandagina megi tang kun trap fabuda hojig hojig kanglu ani ki thokle irang asiga mari lena khangalaba relief camp sing sekmai relief camp thamna pokpi relief camp ngan khalawai relief camp amadi tera kongsang relief camp da punna beneficiary inmate chani yakhai da chana thaknaba item kun do yawba package ko sinakhrei hari ba chana thaknaba gi thorom asi Guwahati Nagaland amadi Manipur da leba Kasa Kowa National Organization amana kusinnarakpani hairi polam sing asi yorokna bahona bada New Life Foundation Manipur General Secretary amadi Childline Bisnupur ki Director Oriba Dr. L. Pisak Singh Kasa ki official singbu thagaba phongdorokli Hojik thokliba kangluk irang asi warosinpur u kuki militant sing su lokthau Manipur NRC satna halo Manipur santi hanjalalu haina Peace Committee Bisnupur na sinduna human chain semduna ngasi wakat khongjang sangsen khrai Bisnupur dagi thinungai fawbadagi akoibada khundariba kabui maitai pangal yauna ching amasung tamge khul khunja sing mioi lising kayana saruk yaduna human chain semduna wakat khongjang changsen baduda kuki yaudana Manipur da khundaminariba tribe kuntra marigalona Manipuri ngakani Manipur NRC satna halo long live Manipur mache taba yaroi aikoi santi pami mapandagi changselakpa kuki militant singi su lokthokpiu haiba kholau kaya sulauki Peace Committee Bisnupur gi Secretary Loitongbam Debchana phongdokhibada kuki singna yumai thaduna lan thum manghan takhan khraba lanjadraba punsi lom khraba mioi singi compensation piduna lenjariba mioi sing punsi leitana mutalehen biu aikoi santi pami India gi Home Minister na kuki su lokthokpiu santi hanjanan biu haiki Manipur government amadi India government atuba matamda kuki militant singi su chanariba si cancel tawbiba makha tana sana handaba aduga maitai leiba ngakpada maitai kunaina aikoi na ngakjagani aduga home minister lagliba matam asida su home minister na atuba matamda amicable solution ma purakna adagi lan chelai bai mai bel singi chilirau singasi makoi gi tangdu leitana leiba yanana bagi atuba matamda package lautok piramba loina na mayo makoi gi mayum makai atuba matamda sana na bohona ba hariba singasi government gi oiba sinpham thokpa singasi chinbi duna lan chenduna leiriba mayam Manipur da hojik tangdu leitadana leiriba mayam singase atuba matamda yariba makai atuba matamda lan asi losin biba aikoi lan pamde shanti pame aikoi shanti purakna bohana bada maitai kunai punamak amadi Manipur gi kona kasinda tariba kangluk khudimak kuki natana kangluk khudimak na aikoi khuchamnana leminari haiduna ngasigi asigum laba human chain semba si kangluk kaya punna lemin naba adugum laba human chain United Women Development Organization ge Secretary R.K. Tombi Sanana phongdokhibada India ge Home Minister Amit Shah na chingmi tami hanagum nusi sanana leminamna ba amuk hanna hanjanan biu haiki Purasibu kaidana bagi damakta koi nupi oibi nupa oiba koi leiriba parja puna mangno thokna ngasi human chain oina aikoi shanti pami Manipur da NRC sana hanbiu aduga Manipur da leiriba su chanariba se atuba matamda su se withdraw tawbiu su makata na sana hanbigano Manipur shanti laina panjaramba singni tami amata oina mapa amadana pokwa masani haina leijaramba se kaidana ba Amit Shah ji na sinbira mo hai bagi damakta aikoi shanti gi khongsat la chi aikoi gi human chain la chi semjaban ngasi Imphal East amasung Imphal West koina curfew pung ayuk pung 13 fawro komthoki curfew komthol ngai manung da kaithel amadi dukan sing thong hangnaki miyamna nongmada changdaba yadraba potlam sing leinaki Haukiba May ahumdagi kangluk anigi marakta thokiba thodok singa mari leinana Central Government na thajalakiba RAF singna kuki militant singda mateng pangsin bagi thawong bo yaning de haiduna ngasi Manipur Chaira Court mamangda All Manipur Bar Association All Manipur Lady Advocate Association Bisnupur District Bar Association amadi Thawbal District Bar Association punna kusim naraka wakat mifam phamkrei wakat mifam adu da saru yakiba All Manipur Bar Association ge President Puyam Tomcha Maitaina phongdoropada hojik thokliba irang asi Manipur da hanadagi leiramlaba kuki isinau na haubanate Myanmar romdagi changpa chin kuki singa kutsin thaurang ni haina phongdokhrei mahakna makha taraduna numit kun nipani sura fawbuda Manipur government amadi central government na lokhat payaba thaba mata lokhat trabati All Manipur Bar Association na akan bakhongjang changsilagani haiki leiriba potse hauji akhoi makha tarakpa matam sida akhoi gi longi setpa mayam yaurome habigi podam lae adana masi yaurpa ta taragadi akhoi gi
mayamna handagi ngangne dunu laiba ngasi ki thoi ba irang sidi masi Burmese kuki na thon bane habse masi am mayek sangai adu ba taragadi masi external aggression ni adu taragadi masi da koina minister ho na laiba se masi na koi sufficient oide aduna koi ki defense ministry degi koi ki defense ki mantri oiba koi ki rajnath pu koi na taram na uksari thuna lakpi adu Manipur se please save from foreign aggression nata taragadi Manipur se machen mak se tagraga koi ki India ki mache da mang ki phibum da leire aduna koi प्रजा कंदियो मिटे की मथक जेनोसाइड तौबगी पोत याम चावना लेरे युम कई मई थाब मरुम करिगिनो मिशन प्रजा ओनजलगा सोफिस्टिकेटेड वेपन ना ngसाई अत दखम लेतना काफलिबसी मरुम करिगिनो मसे सेंगदोकपियो मसिदि इचम चंबा अखोगी कम्युनल क्लास नते मसिदि ngसाई की अखोगी सुगी कैडर लेरिबसे मिनिस्टर ऑफ होम अफेयर्स ना मागी प्राइवेट आर्मी ओने सिजनरगा मणिपुर प्रजा दा अतमने टेक तौबगी मवंग अमा लाए अदुना हजिगी मणिपुर प्रजा ना थाराइबा सेंट्रल फोर्सेस सिंगी अखोगी थाजबसे मांगजले अदुना दे मसे अखोगी यूनाइटेड नेशंस ता हारगा अखोगी यूनाइटेड नेशंस की पीस कीपिंग फोर्स यामना थुना थाजलपगी मथौ ओरे मसे अखोगी प्रजा पुनमुसु ग्यान ताबम थोइ मसिगी फिबम से योगद्रिंगदा मणिपुर गवर्नमेंट अमसुंग इंडिया गवर्नमेंट मतिक चाबा एक्शन लौखत पियो बर्मिस कुकी तांथोक पियो अखोगी इंगना चिंगना सही लिसिंग अनि हेना अखोई नुंसिनना ngsaigi kariगुमा नुंगाइ नदबा मतेक लाखप तारगसु मपुंगना नुंसिनना हिंगाइबा सही लिसिंग अनि हेनबगी इतिहास लेरेबा अखोगी लमदम मसि थुगाइना बसि मसि सिनबिगनु मणिपुर काइबा मतमदा इंडिया काइबने हाबसे खंगन बियोदना प्लीज सेव मणिपुर लेट अस सेव इंडिया हाबसे अखोई हाइजेगे अदुगा मिटे सिंगसे इंडिया की सिटीजन हाबसे कौबिगनु सिटीजन की मथकता खुद थाबा मतमदा गवर्नमेंट तुमिना येंगदुना लेबसे मसि ख्वाइदगी नुंगाइतबा थोकदो अमने मसि तौबिगनु हाइदना अखोगी बारगी मकैदि उकिलगी मकैदि अखोई मसि हाइजरी अदुना मसिदगी हेंजलको तारगदे अखोगी आइन की ओइबा लौफुम थोकबा एक्शन सिंग अखोई लौखलकने हाबसे अखोई प्रजा कन्नना की नोक्ता अखोई उकिल सिंगना अखोई इसा इसा की थबक थादोगा अखोई थवाइना पोथापुरगा अखोई थोलकने हाबसे मसिमदि कौबिगनु हाइदना पुनमक्ता अखोई खंगनजरी हौजिक मणिपुर थोलिबा थौदोक असि यामना लेबक थीबनी असिगुबा फिल्म असि लाकने हाबा थाजरुदे हाइना मणिपुर की सकनानबा फिल्म मेकर हाउबम पवन कुमार न फोंदोक्रे वफम असि ngasi DIPR go naba mada फोंदोखिबनी mahakna makha tana फोंदोखिबदा अखोइगी मतमददी हौखिगनी अदुबु तुंगी मिरोल की दमक अथुब मतमदा शांति हंजलनबा अखोइ खुदिमकना होनमिनसी हाइके आई लास्ट फिल्म द 9 हिल्स 1 वैली दा तसेगना सिगी कनो से आई सिगी अकीब जेंगवन द फावबदी कुइजेरबने अदो तसेगना स्माइना अखोइगी हंदक थोइबसे कम्युनल टोन अमा यावरकने से सिमती आई थाजदबने अदुना यामना कन लाइबक थिबाबु जी कम्युनल ओइरकबगी कनो म लाकपसे सि कितंग सि कैगिनो द सि स्माइना कम्युनल हेक ओइरगदी मागी इम्पैक्ट से याम लास्टिंग ओइरगा अखोइसी यामना याम नुंगाइतबा फ्यूचर अमा अखोइगी आंगांसिंगी फ्यूचर अमा याम नुंगाइतबा फ्यूचर अमा उइ अदुना अखोइसे अइना खनबदा अखोइ मणिपुर से मिनी इंडिया गुम्बा मनी अदुना मिनी इंडिया सिदा मयाम अमा लेमिनरी अदुना फरसु अमना लालसु अमना कनो तोरसु अखोइ मयाम से कम्युनिटी मयाम से अमतंग फजना चुंगजन मिनरगा कईनो द मैतै नि अदुनी कुकी नि अदुनी नतबा अतै मयाम सु लैरिदनको मयाम से चंगजन मिनरगा इवन अखोइना मेनलैंड की मयाम मयांग हाइगो मयांग मयाम सिसु लोइना तुमिना लैतबा मागी नि मोइगी नि हना तोंगनदना अखोइ मयाम अमतंग पुंझलगा सिगी पोटसे फनब अमतंग कनो तौमिनबा म चंगेना खंजै मणिपुर की ओइना खल्लगा लार्जर कनो द खल्लगा मयाम से वर्क तौमिनबना हेना फनेना खंजै कईगिनो द सोशल मीडिया से रियलिटी से सोशल मीडिया द नतना अखोइगी मेनलैंड मीडिया सु अइन खनबदा अखोइगी ग्राउंड रियलिटी से खितंग ज्ञान तादबा हाइतारे अदुना स्वाइगी पोट से अखोइ रिलीजन नोमदा पुसलकनागा होनबा मणिपुर ददी रिलीजन की कई यदोमना लैपोंते अखोइ नांगांग ओइरिङेदगी रिलीजन की पोट से रिलीजन द यमना कनो तौबसे अखोइ सुंगा तारकते अदुगा अखोइगी मेनलैंड की नैरेटिव की अखोइ हिंदू मुस्लिम की टाइप ता अखोइ स्वाइदा पुसलकपसु लानगने न खंजै अदुना अखोइगी प्रॉब्लम दिस आवर प्रॉब्लम इज समथिंग एल्स अदुना अखोइगी रियलिटी से कइनो खंगदना कमेंट तौरिबा मयाम सिदगी खितंग कनो तौथोकपिरगा अखोइ मयाम से पुलपना लैमिनदबा यादेको हाइबसे सोमदा खितंग कोक थादहनिंगे मयाम हौजे हौजे कांगलुप अनिगी इरांग असिना मरम ओइरगा जिरिबामदा लेरिबा मियामना मी पाइनरिबा असि तौबिगनो जिरिबा मियाम सिंबो ngak सेनबगेदमक सिक्युरिटी पर्सनल मतिक साना लेरि हाइबसि मियामदा खंगनबगी पांदमदा ngasi फ्लैग मार्च अमा चटख्रै खोंगचरादा मणिपुर पुलिस CRPF असम राइफल्स अमदि मणिपुर कमांडो की मकुक थोंबो ऑफिसर सिंग यावना यामलबा पर्सनल सिंग कपुना IB लेकाइदा लैबा SP बंगलोदगी हौरगा रानी वेंग चुराचांपुर दिबोंग खुनौ चटलबा मतुंग
Uchatholdagi Karamnagar Kasi Khun Fawba Satki ngasi flag march adudaga mari lainana Jiribamgi SP Maharabam Pardip Nahai Irang asigi matangda Deputy Commissioner gi office da nungtigi security coordination meeting pangthole masida Jiribam asida lairiba security agency CRPF Assam Rifles IRB mayam sing asi punsillaga aikoi fangleba intelligence singi pawgi mathakta khana nainaba nungtigi adumak tawri ngasi fawda Jiribam district ki oina thoningdaba thodok thokpa leitri adubu parja miyamgi wakhallonda akiba ama lei haibasidi aikoina hakthengna chaluba matamda khangmagame maramasina parja singna mi binary basi koknaba parja singbo ngak sennaba security force sing yamna lei haibasi khanganaba gidamak security singa ngasi puna flag march asi sasabani haike makha taraduna mahakna haikibada santi leiba district ama oina ba khongthang kaya lokhatle haina phongdurokle लाइव फबदगी जिरीबामदा करीसु यामना किनिंगाय ओबा थोदो अमता थोकपा लेते अदुबो प्रजागी वखंदा अकीबा अमदि लई हाइबसे अखोइना कनो तोबा फंग अखोइना फील्ड चतप गांदा खंगम फमी प्रजा मैम अखोइबु उनाबा लाकपा अखोगी पीस कमिटी की मीटिंग तोबा मतमदा प्रजागा इंटरेक्शन तोबदा अखोइना खंगम मंबा प्रजागी वखंदा अकीबा अमदि लई हाइबदि मसिदि का हेदारा कांगलुप हाइबा कइंता खाइदना अखोगी कइनोसिदा लईबा जीबामगी प्रजासिदा अकीबगी वखन अमदि लई हाइबसि अखोइना खंगबा मतुंगदा अदु ओइतारगदि अखोगी सिपाई मयामसे अखोई सिपाई यामना लई जीबामदा CRPF लई असम राइफल लई मणिपुर पुलिस लई IRB लई कमांडो लई सिपाई मयाम लई नोइगी दमक्ता अखोई मयाम लई हाइबगी मेसेज कमाइन तर पीजेगे हाइगानसिदा सुमाइना अखोई ngrangi security coordination meeting सिदा अदु ओइतारगदि अखोई खोंगना मार्च अमा तोथोसे हाइरेगा साम राइफल अदिसियो CRPF मयामसिना तोरगा कई हेदर ngasizi ahoboina hanade akhoi gaida karida patrolling kai ga torbi ngasidi khongna chatlaga akhoi irang vulnerable oiba area rani veng adagidi divong khuno adagidi ucha thor haiba mafam sing asida noigi damakta akhoi lei haiba message to ama pige hedana kainona akhoi mayam ngasagi kaino da tanaraga tawjabani Handak khangawdana thokliba kanglok ki irang asina Manipur kaiba natraga apunbagi saktam kainaba masak amo iraklabadi Manipur gi integrity amata saktam kannaba hotnabada miyamgi mangthaduna chatpa ngamjage phongdokhe wafam asing ase kanglok ki irang namaram oiduna lanjenarakliba miyamgi damak MLA gi mityang makhada Hairok Higher Secondary School da hangdokhiba relief camp da leibi nupi ama angang unakiba adugi swasti puja thoromda pangthokhibaga mari leinana Hairok Kendra gi MLA Dr. Thokchom Radhishyamna phongdokhibani mahakna makha taraduna Manipur da hiram khudingda chakhat thorang ki thabak thoram punamak yamna mangjin thana chatle haina Manipur gi parja section kya na harau nungaiba phongdok naringai cherak asida khanghaudana tholokpa kanglok ki irang asina lamdam asigi mipum khudimakki laibak thiningai oiba thodok amani Manipur gi asa leijaba naha kya ningba kahale punamakki awaba du hoire miyamna Manipur gi saktam kaidanaba amuk hana santi hanjalaknaba demand sing yawba memorandum kaya amuso leptana pisinare MLA masagi oinadi haukiba ingkumja lisingani tarataruk ki November thada mahakna politics ki lamda khong thaba hauba numit adudagi mahak masa asi miyamgi oikrabani miyamna lorokfa pirep aduda MLA masana mangthana chakani Manipur gi integrity kai bayaroi Manipur gi lam inchi ama fawa mang bayaroi haibasi BJP gi khakta natana MLA masagi su chapchaba pirep ngai na phongdoki mahakna makha tana mausana irang ama thorokpa matamda security sing professional harjat yamdalai Assam Rifles da North East ki community kaya yauri kanglok ki irang asida makhoi na makai amata da tongsilam daba oisino miyamna chingnariba hiram asigi matangda MLA singna Union Home Minister da su pukhatuna khanakre Home Minister gi makai da gisu Manipur da thokli birang asi athuba matam gi manungda loisalakani haibagi thajaba piraklei Manipur da president rule mapalak lakre asaw irang kaya thokre madda center ge lojingba amatana matam kuina Manipur da leiduna warosin porokna bo hona ba amata yaukitri adubo Union Home Minister Amit Sahana numit humni Manipur da leibada lamdam asida santi porokna bo hona riba si miyam na khangbiyo masida miyam so mateng pangsin si security ge matang da pen da leiba yarok abasu Chief Minister da toll free number da amadi nauna hangdokadriba miyam ge control room da I paw phabiraktuna miyam ge pen da puna makok na bo hona minasi haina appeal toroke अखोई आई केंद्र की मैम अदगी तोंगान तोंगान जगह लाप मैम मेमोरेंडम मैम पिछिनबीरे क्लब क्या पिछिनबीरे मणिपुर की सक्तम कायदनब शांति थूना हंजलनब हाइजगे अखोई हानदैसु स्टैंड लै अखोई BJP सेंटर लेरब मणिपुर ले BJP की स्टैंड सुने इसागी
Manipur gi integrity sukai kai bi yaroi aduga Manipur gi akoi lam in sama wa akoi kai ba yaroi ka hello ya bise November 2016 da politics tauba ani join tawjaba numitura madugi numitura ai prajam oi grabani aduna prajana pambado madugi mang tharaga ai chachagani Manipur da NRC satna halu kuki militant ge su khudak talok tu haina kongkha makha community hall da kongkha makha mera pai bilub kongkha makha kabui khol gi ima event sing youth development association na punna khusamna duna wakat mi fam phangkre wakat mi fam aduga mari lainana khongjang loi kabui amadna phongdokhibada aikhoi santi pami chingmi tami hana nuksi sanana leibakom lehenbi haikhi Sarkar da kaya hajrabasu kumbir kendra da mityang amata changbiraqtabana kumbir kendra gi miyamna khulai sinabiro sarkar yaudana lantheng nazarage haina AAP gi activist coordinator S Bankim Chandana phongdokre wafam asing asi moirang khumda leba AAP gi office da paumi singu unaba amada phongdokhibane mahakna makha taraduna sarkar da kumbir kendra gi mafam khara da security thabinaba haijakhiba leire thamgani haibage ayabasu pirakhi atubu hojik fawba thamibadi leite hiram amata da mityang phangba leite security pinaba yum kai mai thabada amang ata maran mayum security pibi dabana yum kai mai thaba amang ata kaya marum thogale asi ana kaya su thogale Union Home Minister na Manipur da laktuna thogli birang asigi matang da yekseli adubu praja miyam na pamli basi karino khangbi dabanara sogi matang da wafam amata pande hoji oriba fibam asida solution puthokpa ngamgani haiba thajate mahakna chakraba matung numit 10 ni leiraga lakani hairibasi karino thokliba irang asi laksingani haiba thajaba ngamdre mafam amada punna phaminaduna wari sanarabadi irang asi laksin bangamgani khale pochai phangnatabage awaba kaya mayok nariba asisu blockade hangdok piragadi fagani haina makha takhi 12 tamo governor masada direct sangaga governor da wit map ka yauna aikogi kumbi kendragi tainariba jaga sing number 1 napatka singat ka tainariba jaga adagi di akogi saikot ka tainariba akogi ngarang nahan irang thokiba akogi jaga sing sidaisda security thambiu aina direct oina map ko loina koi governor da pijarambani adugi matungda hojik makoina security thambidabadagi hojik irang akanbase thoktana kumbi kendragi manungda yum satruk ki mathakta maina sakre aduga miyoi nipani mathakta laigidre masini koigi hojik koigi government sina pangthokpa ngamdaba thammani na adugi ayabadi semba asidi report pire moina hojik kumbi kendrada makoina any relief ki oro natragana aikogi security ki da oro miyeng amata changti habisi praja sing na taseng na hojik khoisaunarga leibani aduna hojik praja sing na hairibasi mkhoi da khulai pibiro mkhoi oina lantheng nazarage government yaudana ina maina hojik aikogi kumbi kendragi praja sing na maina hayo Thasi kungani panda kumbi kendragi borayangbi gram panchayat ke napar amadi tengjeng ahalupta yum mai kaya mai thadok pikhrabagi matungda chadom popi village da koki militant singna nomai kapsalakpada laikhidraba miyoi ahum wangu fungjaw makhongdagi TS nautomba laingau bidagi KH Kennedy amadi wangu ahalup pakingdagi AI faba ngasi miyamna rimsdagi postmortem toroba matungda purakpada tidim lambigi kainau thongka amadi Bishnupur Register Office da laiba kwak sifai ima event sing amadi tidimgi mafam kayada ngaiduna leiramba miyam kayana lai sukatuna ima laiba kitamak thawaina pontha pikraba athoba sing adu magi mayumda miyamna ikai khonaba utuna haunawi matungina thorom pangthokre tungda miyamna kuki immigrant militant sing lo Tantu Manipur NRC atu matam da chatna halo Manipur gi apun bagi saktam kai biaroi Manipur NRC chatna halo Manipur de Central Force lokthoko haiba kholok ya sul okay Paugi maraktana atiamba bre amata punna lominase Babina Diagnostics Manipur da ihan hanba oina ingsok lising amaga jamapal marifuhumdoi da linkhatki
Masina awang nongpok Bharat yamna pak chawna miyoibagi ana layengda darkar lakpa makhal kayagi changyeng pangthoi. Mayamdugi marakta amatang pallabada radiological investigation su mai pakna pangthokli. Wana honajaba miyoibagi sebani khana angamba thakta laibak thiraba ana ayek nanglaba kayagi mateng pangjaba asi sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi. Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari. Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman, Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Miyamda Kanganjaba UNACO School Chanungda Security Force Lairibasi School Asiga Karimta Mari Lainajade Mapam Sida Security Force Thamba Pamba Pamdaba Haibasi Miyamna Lepiu Miyamgi Warip Aduda Ekoi Saguchay Luinina Atopa UNACO Gi School Singda Security Force Amapauba Laisilak Palate Miyamna Hozik Hauriba Iho Asi Manipur Kannanaba Oibana UNACO Group Su Miyamgi Iho Asida Saruk Yazari Kanghanjariba PRO UNACO School Chanung Breaking matungda taram nokchari. Thasi kunipandagi ngangom yaifaba atupapengna Navy sahi taramapan apokpa NG Sanakhomba Sugnu Awang Mandop Lerak asi patsoidagi mayumda chatkibani hojik mafam khangdana mangkre mahakpu hinglibra hingdabra haibadu thidokpiyo haina mahaki mama amadi matai anina phongdorokli hirambasigi matangda patsoi part 2 makhalekai pamel club amadi women's development association ge maira paibi anina punna sinduna wakat mifo amang asi patsoi part 2 daleba community hall da famkre Mifamata Saruk Yakibi Pamel Club ki Vice President Thonga Mochana Phongdorokpada Kuki Sinau Singna Yumkai Mai Thadoktura Tumna Manghan Takhan Bikre Adubu Hariba Nupa Masa Navy di Karida Karomda Pukrabano Haibagi Pau Paunabangam Lady Mang Kriba Numit Asida Mahak Masamakna Nomaina Pale Aibu Amutakan Bio Haiduna Hiram Ki Haidi Madugi Matung Pau Phonabangam Kide Tangnaba Numita Atopa number Amataki Kuki Lalhoba Manba Amana Call Tortuna Noigi Navy Secret Karimata Kalurano Haibu from Tamlaki Haidi Amuk phone Torakiba Aduda Ringje Chalamaga Max Nomaina Pale Asia Nomaina Pale Amtan Kanbiona Hirame Adugi Hiramba Matungzida Waziki Navy Hariba Nupa Masasi Akogi Makatana Pau Ponabangam Gidaba Ringje Chalam Matunda Aduga Amuk Maki number Zidagi Kukigi Militants in Wabi Kukigi China Karana Ponze Mawani Kopi Toraga number ze Sumaita Udana Waziki Navy Haribasi Akoina Mark se Sinatokre Loina Tokre Hibadi Sigre Hibin Akoina Harib Monzi Yamna Tamtiba Asigumba si Akoi Pasoi Patugi Maira Paibi Amadi Pamyan Club ki Magai de Tami Sing Akoi Masi Kandem Tawi Masi the Natana Akoi Kongjom Bazar Degi Akoi Adum Laba China Amazu Mapam Kangdana Manki Baduga Mak Hatu Kre Haina Akoi media da Kuki Sinausin Kangalakpa Masi the Natana Manipurgi Kasin Koya Kayada Lairiba Akoi Sinausin Alamajin Kama Kangdana Tiba Kangdana Lady Asing Motsing Asi Atuba Matamda Akoi Manipur government Amadi India government Amadi Lairiba Kuki Sinausin Akoi my Magi family the Lakai the Sinabiduna Atuba Matamda Tawida Taragadi Pasoigi Saitegi Akoi Mai Bian Amadi Club ki Saitegi Tuan by Action Kia Akoi Kongjang Kia Sanjan Zerakani Loina Akoi Ngrang Lakliba Union Home Minister Amit Shah Mangna Lakliba Maki Kongchat Asi Akoi Yamna warmly welcome to Ramani Aduji Akoi condemned away Maramdi Mangna Lakpaga close door the Susampura Chatuna Wari Saba Kanaga Kari Wari Sana Yabasi Miamda Mayak Chengna
खंगनदबा असि अखोई पमयान क्लब अमदी वुमेन्स डेवलपमेंट एसोसिएशन अनि की माइकैदगी अखोई कंडेम तवी मसी यानिंगदे खनरीबा चैनरीबा कांगलुप मसेन की मरकते थोकलिबा इरांग असि थेमजनबगी महुत्ता मांगना खेती पुरोन लुपा लाख तरा पीबा मयु मकई साबीबा अदुगा मखोई थबक पीबना हाइब चिंगबसिंग असि मसी मोइथेम तौबनी इंडिया गवर्नमेंट मसी क्लब अमदी निसाबन अनीना अखोइना अदुकी मतिंग मसी थमोय सेना कंडेम तवी नाकल अमरोमदा नेवी की अपोपी ममा अमदी मतैमना नेवी कनागसु साउनबा यeknaba लेखिदे सरकारना अमुक्तंग मियेंग चंगबियो मसाबु महाके मफमदा सिनापियो हाइबो वफम फोंदोखे ममानबदा माना आई नोंमै पाले बाय आई त कनबियोना हाइरमेना हाय पुंग मदिगा मिनिट मंगा जिदा अदुगा दुई मतुंग अखोइना फोन तौबा मतमददी माजे अदुम रिंगदी चलमे रिंग चलगा पुंगाय मुक्ति रिंग चलम मतुंगदगी फोन जे अदुम ऑफ लेगरे अहिंग चुप अखोइ तुंब चाब चंगदगी मागे फोन जे अदुम डायल तवे डायल तव मतमदा अदुम स्विच ऑफ हाइरे अदु अयुकी पुंग मंगागा मिनिट 13 दा इना डायल तव मतमदा फोन जे स्विच ऑफ लेरमे अदुगा मंगागा मिनिट 10 दा इना डायल तव मतमदा फोन जे मु ऑन लेरमे अदैदी आई जे मागे फोन दो ऑन लेबदे आई वाखनदिदा थकट पोय कई बोय तरगा अंगांगदि आई लोय कौथोगा नेवी की फोन रिंग चले नुई कन थोलोन हाइरे अदुमाय तव रिंग जे फुन जे अहुमलक्ति चलमे अदु अदुई मतुंगदगी अदुम ऑफ लेगिबदुना ngasi बावबा अदुम पाव फाउनबा फंगदना आई नावजे अदुम ngasi बावबा वारी जु छानबा फंगदना अदुम लैरी देगनागा यकनबे लेचते सरकारने मियेंग चंगबियु आइगी इचा आइगोंद सिनबियु असि हाइबा नतना आई करेसु उपाय लेचदरे आई इचा सिनबियु आइगोंद सरकारने मियेंग चंगबियु मणिपुर सेपरेट एडमिनिस्ट्रेशन चनब यारोय कुकी मिलिटेंट सिंगा तौनरिबसु खुदक्ता लौथोकदबने अमदि मणिपुर एनआरसी चनहलो हाइबा डिमांड तौरदुना सलोंगफम द मियामगी रेले चतुना खोंजिंग संसनख्रे सलोंगफम की क्लब सिंग यूसियो AMAWOVA अमसुंग सलोंगफम मैदा पाइबी सिंगना पुनः खुसिमनदुना चकिब रेले अदुदा सलोंगफम मथक लेकाइदगी हौरगा सलोंगफम खोंगंगे तोंगान तोंगान मफम सिंगदा चलबा मतुंग मथक लेकाइदा अमुक लमथुंगफम ओइकी रेले अदुदा सरुक याकिबी नुपी अमना हाइरखिबदा मणिपुरदा अथुबा मतमदा शांति पुरक्पा पामी मणिपुरगी सक्तम असिदा करिगुंबा अमतना आयतपा पिरक्पा यारोय हाइरदुना मयांग सिफाई सिंगना ngasi mak chathariba nakan naiba thabak sing khudakta lepu haiki ngasi rele aduda mayang sifai leiba yaroi manipur NRC chatna halu manipur shanti hanjaralo amsong manipur da kuki gi su chatna ba yaroi haina thaba play card kya su sizinakhi चिथंबा पामी अदुगा होजी होजी जथरा इबा अखोगी लाइबक थिबा थौदोक सिंगजिदा अखोई नुपी सिंगना मणिपुर काइबे यारोय मणिपुर की सक्तम जिदा इदा मतन कनागुमा मतन आइए पपिरक बा यारोय कुकी की सु मणिपुर दा चनबा यारोय अमदि मयांग सिफाई सिंगना ngasi जथरा इबा साइड नाइबा थबक सिंग असे अखोई मया पाइबे सिंगना अमतो ओइना सरुक यारेरगा मोइबु अखोइना मणिपुर दगी तथोकनी हाइबगी थाजबगा लोइना अखोई ngasi की शांति की लेली असि चचबनी पुलैपोक्पी सोशल वेलफेयर एसोसिएशन संगा युमफम द ngasi वांजिंग कोदोमोपी स्पोर्ट्स कॉम्प्लेक्स अमसोंग लमदिंग हायर सेकेंडरी स्कूल द हांगलिबा रिलीफ सेंटर सिंग द चाना थकनबा अमदी फिरोल नचिंबा पोलम सिंग मथिंग पांखरे तेंबांग पोलम सिंग अदु क्लब असिना कोन मफम द लेबा मियामना अंगम अंगमबा खाइगत नरका पीबने हाइरे सु खुदक्ता हंदोकपियो असम राइफल खुदक्ता हलन को अमदी स्टेट फोर्स दा अहेनबा शक्ति पीपीपीयू हाइबा दाबी ngasi ऑल सामरा मैरा पाइबी लुपना सिंदना वकत मिफम फमख्रे मियोय चाकयाना सरुक यादुना फंखिबा वकत मिफम अदुदा सरुक याखिबी ऑल सामरा मैरा पाइबी लुपकी लुचिंगबी अथोकपम ओंबी तंफा सनाना फंगदोरपदा अखोई शांति पामी महौसागुम तंगदो लेताना लेहनबियो था असिकी अहुमदगी मणिपुर थोकलिबा तंगदो लेतादबा असी वारोसिन लेंगाना अथोबा मतमदा पुरकपियो कुकी मिलिटेंट सिंग सु खुदक्ता लौथो असम राइफल सिंग हलनबिखो स्टेट फोर्स सिंग दा अहेनबा शक्ति सिनो हाइना मरी लेनबा सिंगी पुकनिंग चिंसिलखी पनबा याबदी ngasiगी वाकल मिफम अदु अखोई शांति पामी गो बैक असम राइफल NRC चना हलु सु लौथो हाइना थाबा प्ले कार्ड क्या सिंग सिजनबगा लेना खोलाव क्या सु लाउखी वकत मिफम अदु लोइसलकपदा सुगुनु PS के मनुंग चनबा मफम अमदा कुकी मिलिटेंट सिंगना नोंमै काबलकपदा लेखिद्रबा खोंगजोम बाजार दके हाइक्रुजम रोबिन सनागी युमदा चतुना तेंबांग पोलम सिंग पीखी तमदा मसा मसागी लेफमदा हलहन बिनबा सिनबियु अमसुंग
ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯩ ꯑꯗꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕꯤꯒꯅꯨ ꯁꯨ ꯂꯧꯊꯣꯛꯄꯤꯒꯣ ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯑꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯈꯛꯁꯨ ꯂꯧꯖꯔꯤ The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidama contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Manghan Biganu ngasi mag-contact tobirau terms and condition apply. Break matungda taram nokchari ngasi pung ama makhai tawa matamda Dinku Road ta Creta SX gari number MN0589030 am accident thokre thaudo adu khurai lamnonglom dagi haidarakpa steering control ngamhuta bagdagi thokibani accident thokiba nuba adu Ukul district ke manung chanba Somdal B Taisel Luichom Maifa dage mamingna Jimri Moiba apokpa ming Asoi Moiba na haiba voter card dage khangbangawki thidokpada asok apanjaw khide Lamdam asida thokliba thaudok asina horen hayeng kari thokani haina miyanda mi paiba pofanba asi koknaba lengakna athuba matamda lakhotpom thokpa thaudang lakhotpiyo haina samusang mera paibi lukki member yumnem bamongbi kiranbilana phongdokre ofam asi ngasi Brilliant Club amade samusang mera paibi ima ibel singna sinduna Kolem lekai samusangda phangkiba wakhat mifamda phongdokibani mahakna makha takibada khanghaudana tholokpa irang asina hojik horen kari thoklagani haibagi akiba miyamda pokhaliba asi Manipur lengak amadi India lengakna athuba matamda kokhanbiyo loinana Manipur NRC satnahalu Manipur gi ngamkai machet ama faukai bayaroi thaba play card kya seasonaki loinana kholaw kya sulauki Asawa isu mo oiriba kana sunobagi irang asida khoigi Brilliant Clubs amadi samusang marapaibi ima ibensing na sinjaduna ngasi mifamamba pangthok chaduna mayamgi awabada saruk yazari loinana akhoigi club ki amadi marapaibi ai isamaki site gi su Manipurda athuba matamda NRC chana halu loinana kuki militant singa lainariba su Manipur dagi yamna athuba matamda Manipur sarkar amandi India government na athuba matamda su se lauthokpina ba hona biu Manipur da khoigi atopa NRC chana dagadi foreigner sing sina sum henjal lakpa popi thajilpa sugumba mayam asina akhoi da khoiram khosauba tumba yadaba hujik lairiba sing sida horen kai tarkani hayeng kai tarkani haibani singba khanghaudana khoisida ngahak ngahak ki oiba wakhal mayam pokhanba Sigumba mayam sina leitadraba praja singi yengbiraga Manipur sarkar amadi India sarkar na NRC sana halaga kuki militant singa lainariba su ase athubu matamda handokpiyo haiba wafamje thamjari loina na kogi Manipur gi ngamkhai se kaiba yaroi haiba wafamje sigi achetpa phireb amaga loina na akhoi gi isada cheliba I mari khara se masine hek leiriba makhai isada holiba sora sina leptriba makhai Manipur gi damakta akhoi mayok yagani haiba wafamse mayang me phomda thamjari Jun ama ingkum jali singani kulumdoi numit asi pre-park pro ki tarahumdoi suba progressive day thokle ayhakna party ki mil sinjatuna ningtam landa kauthokraba punamaki mafamda ikai khonbu ulli hojik thokliba wathok lanthok asida awa ana misimina nanglaba imung manung singi awaba pukning su lupna saruk yazari numit asida miyamda wafam khara thamjari India gi constitution da Manipur gumba ningtam jaraba lebak singbu India gi manungda ikai khonaba masagi powarida yumfam oiduna maromdom laksaba lambi lehen India Laibakti
ꯀꯥꯏꯕ ꯌꯥꯗꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇꯤ ꯊꯨꯒꯥꯏꯕ ꯉꯝꯍꯟꯗꯅꯕ ꯏꯟꯗꯤꯌꯥ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯂꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯪꯃꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯅ ꯀꯪꯂꯩꯆꯥꯛ ꯑꯄꯨꯟꯕ ꯄꯨꯋꯥꯔꯤꯕꯨ ꯁꯨꯛꯈꯪ ꯈꯪꯗꯅ ꯏ ꯐꯨꯔꯨꯞ ꯃꯁꯦꯜ ꯂꯥꯞꯊꯣꯛꯄꯒꯤ ꯀꯌꯥꯠ ꯌꯥꯠꯈꯤ ꯀꯪꯂꯩꯄꯥꯛꯀꯤ ꯄꯨꯋꯥꯔꯤꯗ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯒꯤ ꯋꯥꯐꯝ ꯂꯩꯈꯤꯗꯦ ꯐꯨꯔꯨꯞꯀꯤ ꯃꯅꯤꯡ ꯇꯧꯖꯕꯗ ꯑꯌꯦꯠꯄ ꯄꯤꯈꯤꯗꯕ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯔꯦꯜ ꯂꯩꯉꯥꯛ ꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅ ꯄꯟꯊꯥ ꯆꯦꯠ ꯀꯥꯏꯍꯟꯕ ꯍꯧꯔꯛꯈꯤ ꯈꯣꯡꯖꯣꯝ ꯂꯥꯟ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯩꯇꯩꯁꯤꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯂꯃꯟ ꯁꯤꯡꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯔꯒ ꯂꯩꯉꯥꯛꯈꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜ ꯂꯥꯞꯊꯣꯛꯄꯤꯅꯕ ꯃꯔꯨ ꯍꯨꯟꯈꯤ ꯀꯪꯂꯩꯄꯥꯛꯀꯤ ꯑꯣꯏꯅꯗꯤ ꯇꯝꯄꯥꯛꯀ ꯆꯤꯡꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯈꯥꯏꯗꯣꯛꯅꯕ ꯁꯔꯨꯛ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕ ꯄꯨꯋꯥꯔꯤ ꯑꯃꯗ ꯂꯝꯃꯤꯠꯀꯤ ꯐꯤꯚꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯉꯝꯈꯤ ꯊꯨꯒꯥꯏꯅꯤꯡꯕ ꯃꯈꯣꯏ ꯈꯔꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯇꯝꯃꯤ ꯃꯩꯇꯩꯁꯤꯡꯗꯤ ꯍꯤꯡꯕ ꯆꯪꯕ ꯑꯦꯛꯖꯤꯁꯇꯦꯟ ꯈ꯭ꯔꯥꯏꯁꯤꯁꯀꯤ ꯇꯥꯡꯀꯛꯅꯤ ꯍꯥꯏꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯁꯤꯕ ꯀꯤꯗꯕꯈꯩ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯅ ꯈꯨꯗꯝ ꯑꯣꯏꯔꯤꯕꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯇꯣꯠꯁꯤꯟꯅꯔꯒ ꯑꯣꯏꯔꯛꯂꯤꯕ ꯑꯄꯨꯟꯕ ꯐꯨꯔꯨꯞꯀꯤ ꯂꯩꯕꯥꯛ ꯑꯃꯅꯤ ꯃꯁꯤꯕꯨ ꯊꯥꯖꯕ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯆꯨꯞ ꯍꯤꯔꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯂꯥꯏꯅꯤꯡꯂꯣꯟ ꯑꯃꯁꯨꯡ ꯂꯣꯏꯆꯜ ꯂꯩꯉꯥꯛꯅ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯃꯤꯈꯥ ꯄꯣꯜꯗ꯭ꯔꯤꯉꯩ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯗꯨꯅ ꯂꯩꯖꯔꯤꯕ ꯐꯨꯔꯨꯞ ꯃꯇꯨꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯅ ꯇꯣꯈꯥꯏꯕ ꯀꯥꯡꯂꯨꯞ ꯂꯩꯔꯝꯈꯤꯗꯦ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯔꯗꯨꯅ ꯁꯦꯝꯈꯤꯕ ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ 1947ꯗ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛꯅ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯦ ꯍꯤꯜ ꯄꯤꯄꯜ ꯍꯥꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯁꯦꯝꯈꯤ ꯉꯁꯤ ꯐꯥꯎꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯐꯨꯔꯨꯞ ꯋꯥꯍꯩ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯏꯟꯗꯤꯌꯥꯅ ꯁꯦꯝꯒꯠ ꯊꯧꯔꯝꯒꯤ ꯃꯥꯏꯈꯨꯝ ꯎꯞꯁꯤꯜꯂꯒ ꯁꯦꯗꯨꯜ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥ ꯂꯧꯊꯣꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯖꯅꯦꯜ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯒꯤ ꯌꯨꯝꯐꯝ ꯊꯣꯜꯍꯟꯗꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯂꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯈꯥ ꯇꯝꯖꯕ ꯆꯍꯤ 64 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯗꯦꯕꯂꯞꯄꯤꯡ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ 5ꯁꯨꯕ ꯊꯥꯛꯇ ꯂꯩꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ST ꯑꯣꯏꯕ ꯌꯥꯕꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯌꯦꯡꯂꯨꯔꯗꯤ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯥꯔꯒꯤ ꯑꯈꯟꯅꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯔꯁꯤ ꯅꯠꯇꯅ ST ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯀꯃꯟ ꯐ꯭ꯌꯨꯆꯔ ꯑꯃꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯂꯝꯕꯤ ꯊꯤꯅꯕ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯅꯥꯀꯟ ꯑꯃꯗ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅꯁꯨ ꯇꯣꯈꯥꯏꯕ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯇꯨꯅ ꯄꯨꯋꯥꯔꯤꯕꯨ ꯅꯥꯊꯩꯔꯕ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯅ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤ ꯏꯟꯗꯤꯌꯥꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯛꯈꯤꯕꯒꯤ ꯉꯁꯤꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯂꯛꯄꯅꯤ ꯑꯄꯤꯛꯄ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯇ ꯅꯥꯌꯣꯛ ꯆꯐꯨ ꯑꯃꯒꯨꯝꯅ ꯀꯩꯁꯨꯝꯁꯪꯒꯤ ꯃꯇꯧꯒꯨꯝꯅ ꯃꯩꯇꯩꯁꯤꯡꯕꯨ ꯀꯣꯏꯁꯤꯜꯂꯒ ꯍꯤꯡꯍꯟꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯗꯤ ꯀꯪꯂꯩꯄꯥꯛꯀꯤ ꯄꯨꯋꯥꯔꯤ ꯃꯨꯠꯈ꯭ꯔꯒꯅꯤ ꯑꯄꯨꯟꯕ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤ ELITETV News Channel asigi oina miyamna email kuthangda ipau thabirapa matamda email address info@elitetv.in da thabiraknaba khanganjari masida sunatana ELITETV da ipau faunabagi oina phone number 9402890982 da ipau faubiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram adi Twitter ju follow tawbinaba khanganjari loisalakpada maro ibapa amuka na pijari Home Minister Amit Shah na More amadi Kangpokpida chatuna lamdamdugi miyamga unakre. Imphaldagi Churachandpur Medical College da MBBS tamliba mahiroi sing safagada mafam masimbiduna mahi tamba phanganbiu haina taksankhre. Manipur ki Congress leader sing India ke President unaduna Manipur ki issue asi awang bathakta thigapina bataksankhre. Amadi Imphal East amasung Imphal West da ngasi ayu pung 13 fawba curfew komthoki.
Matang asida ELITETV ni sandok coba Manipuri Paulo sinjare mit yang tabri puno pu amuka handa kurum jari.